Politicians-singna matang sadana politics tawbada mi khatnanaba singumsi MLA case ibomsa politicians-singna mafam matam sadana khudong sar khara phangnabagidama politics tawsilakli bisi tawgumsi mi khatna hananaba mawngda politics tawgumsi mausagi punsida hanjilangnaba hotnaminasi haina lamlai AC gi MLA case ibomsa na phongtokre hairiba wafam asi sawombum SDC office complex ta nauna hangba fire substation lamlai sangabi thorom phongtokibane MLA ibom sana makata na phungdo khibda hauji politicians sing na bot nakshilak na bagum masagi kana na ba phangna politics tawkham thokta ba hiramda phawba politics tawnare oijaba thibi gi thabak hanayam tawrabasu tangdu leitaba puraktana amadi lingjel manaba lengak leitana sakhotpa sungam ngamloi amadi lengak leibisu ngamloi tangdu leitaba purakpada CSO khakta inthokpa political party khara khakta inthokpana yaroi isai sana lawba ngamba thaudang law arabadi yauna phongdokhi karigumba amata tawba ngamdrabasu mi amabu sawanbi yaba lanasi irangasi sangdokpi yaba wafam amata phongdoktrabasu kana bo oigane ki ngasi ki thauram maduna Manipur Fire Service ki Director Laisam Navasandra Imphal East ki DC Dr Nebidita Laria Lakpam na singbasu saru yakhi thauram maduna Navasandra na Manipur Fire Service ki staff masing wat panamiyam gi thabak tawbuda khudong sada ba kya thengne lairibi staff singna sub station masing khara hengat halaga laikai ki club amadi atai loop singi members singda maihau langpok amadi atai khudong thiba tholakpada khudaki oina session thorang lokhanaba training piraga ka hena khudong thiba thokpadigi kannanaba honanaba thorang lairi haina phungdokhi nakala maromna DC Navy ta na phungdokhibada aikhoi gi khudong thiba tholakpada fire service ningsinglakpagum khudong thiba thoktriŋai dasu makoibu ningsingpham thoi amasum yum sabada mahau langpokta fire service laknaba lambi phawbudi khakpinaba honaba phayaki thauram madur MLA case ibomsana fire substation asigi mobile number 9366123506 yauraba phone amasu khudol tamki phakhiba contractor Sina phangkhibadagi Bijapur red tailor leikhre coming sokre Sadisat ki Naxalite na sauna sa king pirab Bijapur district red tailor leikhre ngasayuk lambi ki contractor amayaw na nomaizing numiki nungthilda Naxalite sina phadana pukhiba du Sina phangkhibani security force ki maikaidigi coming operation ki thabak hanadagi kansinkhre nomaizing numiki nungthilda phakhiba contractor adu security ki maikaidigi mafam adu thibu humi ki thabak satabada ngarang ayu atopa miyoi amaga loinana Sina phangkhibani hari shiraba contractor adu Uttar Pradesh tagi hawjikna Narayanpur gi Daurai area da leiba NTS Ali kawi hari amasum police ki pauna makha taraduna hairibana magna Irapali area da satuna lambi semi ki thabak sing adu yingsilubada Naxalite sing aduna koisinduna lakminaba duga phakibani adubu Ali ga lakminaba miyoi du nan thorakpadigi Irapali da leiba Mataguda KM yauduna police ta paupiki madugi makha tarakpada police amasum security force na ahingdigi hauna thibigi thabak sa tharakibani adubu ngarang ayu anganbada Intias ki asibak sang adu umanga maya da phangkibani hai prima facie evidence ki matungina mak Naxalite singna tamthina otlaba matungda hatkibani hari mak sip Naxalite committee ni issue tawwa chewa musleramki maduda makhoina mafam maduda lambi semgat pa thabak thoram sing adu athingba thammi haina irami atopa thaudu amad Bijapur gi Taren police station konba Rekhapali khungangda leiba mad biba kawba miwema uri yanduna shiramki haukiba thakhra asida Bimana Rekhapali Damram Kondapali Sitapagu Torel Mapala musum anakpu umang singda Naxalite singi movement singadu security na pau pibaga thabak toramba singni hari Jammu and Kashmir terrorist ki lotpham thugaikre Jammu and Kashmir gi Doda district security force singna terrorist ki lotpham ama thugaikhibaga loinana SLR ama phangle han official singna phongdokre official singdugi matungina akaknaba pau phangmadi gi ngarang local police ki special operation group amasum Central Reserve Police Force na Doda district ki Thatri area da leiba Balara Forest athaba apun operation amagi manungda terrorist ki lotpham thugaikibani makhoi naiki lotpham duregi self loading rifle ama masigi magazine ani amasum maru kun phangki adubu operation adugi manungda mi phami pundi yaukhidi haina makoina phongdokli Myanmar civil war thoklingai serak mayai kaba chinjak puthokpigi sang yamna wangki UNDOC Qatar amasum UK na Rohingya singidamak $11.2 tengbang pigadori civil war gi saithing mayuk nariba Myanmar opium amasum
methamphetamine singba mayai ka chinjak sing yamna puthok tun Asia gi multi-billion dollar kya gi niyam lana drug lalon bigi epicenter am oiduna lakli UN Office on Drugs and Crime UNODC na phone ki report amada hauki sahi the opium poppy thabi ki sang asi hectare lising yang ko humdoi hena sada taraga trete hengalaki hangai siang na pallabada mema leba asi hausuk malem gi khwaidi gi opium puthok leba moiri kumza lising ani ka kungo humdoi di opium puthok gi sang asi Afghanistan khwaidi gi wanglamani adumapu Taliban Afghanistan gi lenga kwaising kraba sahi ani gi matung dadi poppy thaba labuk sing pak sana manghan gi thabak sing chathraki hari UNODC na sahi asida phongki pe data amagi matung ina khumza English ngani ga kunga marida is amasum South East Asia record oina mayai ka chinjak ton sani ga kunthra ga turuk putoki mayai ka chinjak sing ayaba Myanmar gi puthokpani haina su UN gi report asina phongtokli kumza English ngani ga kunga mathuida Myanmar hunta lalmina lenga kwasing kraba matungda laiba adu civil war thulakpadagi laiba adu drug lalon itik tawbigi sang hengalaki haina su UN phongtoki civil war na maram oidru leba adugi setmi lon gi phibam ka hena singkibagi miyamna shiel gi mathok tarakpadigi mayai ka bachinjak puthokpagi sangwa khalakibani haidi leba adu lairiba lawmi singkakta natana hunta lenga ki mayokta lanthengna ribe ethnic tribal sing mayai ka bachinjak sing yonduna makhoi gi tangai phadaba puthok sing da natana khuchu khulai laibegi thabak sing tawi haidi Myanmar sungliba mayai ka puthok sing asi malem gi lebak sing maru oina Africa amasum Europe ta yuon bi thabak sing tawi henasu UN gi report asina makhatari Qatar amasum UK na Rohingya sigi damak $11.2 million tiangbang pigadari malem gi khwai gi saba refugees sing gi lepham oiriba Bangladesh ki Cox's Bazar da lariba Rohingya refugees sing gi tiangbang oina ba UK amasum Qatar na $11.2 million piragan hena lathokre Cox's Bazar da sangjafam lauduna lairiba Rohingya lakh taruk lising nifu go taret henbada UK amasum Qatar na tengbang sel sing pinabigi wafam ngarang lathokibani Dhaka da leiba British High Commission na thokpa sirolamana UK amasum Qatar na Rohingya refugees gi damak yaifanaba lokalapa khongthangi sarogam oina khudong thiba mayuk nariba refugee gi imung manung sing asida liquefied petroleum gas LPG gi khudong saba piragani thaurang asi refugees singi punsi mahing wakat hanbada natana refugee camp singi akoibada singna sak ising thongbadagi akoibigi phibamda suksilakliba kayabu thingnabagi panamdani hari komza English singani ga taraga treta Myanmar gi military junta lanmina Rohingya singi mathak target torakpadagi Rohingya million 1.3 hena Bangladesh sangjapam lauduna lairibani sahi mapan gi matungda Rohingya sing masagi maramda hannabigi thorang pekhattabaga loinana makoida tengbangi polam sing pibigi thabaksu nomu gi hantatuna lakhibani hairinasu paus da makhatana phongdokli Cambodia gi lanmina nomai kapsilakraba matungna Thailand air strike chatakri Thailand amasung Cambodia gi markta sayena dun lariba ngamkhai gi saruk singda inau nau no kuthokna raktuna Thailand gi lanmi ama sikraba matungda madugi pakhum oina yumlo nariba Cambodia da Thailand na nongthak gi landa sathabawkhre Cambodia gi lanmi na ningthokabi gi angan mayukta Oron Ratcha Thani province Thailand lanmi mathakta nomai kaptuna landa rakhibadagi Thailand gi lanmi ama sikhibaga loinana marina asu opanang ki haina Thai army gi wangloi Win Thai Subari na phongdoki Win Thai na makha tara dunai Cambodia na singnaragdiba asigi pakum oina Thailand aircraft sejinaduna tuan mafung kya nongthakgi landa sathabawkhre hari Thailand lanmina Tamon Thom temple yauna Prehu Bihiyar temple gi mafum kya da teng sejinadu landa kya satharaki haina su Cambodia na maral sirakhi haina su paus ta makha tana report tawri tension wang na lainakri hari hairiba thawdo si Itanagar capital region da thokibine hari ningthokaba numita youth organization ahumna pung taragani thoigi oiba shutdown lokthokpaga loinana illegal mosques naharlagandagi demolition tawgadabani loidana makhoi hairiba illegal immigrants singasi deportation tawgadabani haba wafam yauna phongdokli amaromdana hairiba banasi unlawful ne haina authority singna phongdokli hairiba members singasina indigenous youth force of Arunachal IYFA Arunachal Pradesh Indigenous Youth Organization APIYO amasum all Nahalragan Youth Organization